Maheiroi Chamaga Mograma Panda Cheng Yenthokhre COVID-19 lan thenganabak lockdown chathariba thorangsi saugatpoina leimapokpam government public high school da mahi tamliba Maheiroi singna yumdagi mapan thoktuna leiriba amadi nongmada sangdaba yatraba polam sing phangba wanariba sida kharado oirabasu mateng oina bak pandamda class 5 tagina 8 fawbada leiriba Maheiroi Chamaga Mograma Panda ngasi Cheng Yenthokhre School asigi hanagi head mistress state awardee L Manglembi school management committee gi thomi sing school asigi oza sing saruk yaduna social distancing ngakna Maheiroi sing da Cheng Yenthokhre lockdown manungda SSA gi midday meal pijanabak pirakpa cheng sing adu Maheiroi sing na school ka dabana pijakhide ZEO Zone 4 Bisnupur and Tikendrajit ki meeting makhada hairiba cheng sing adu Maheiroi sing school da kauraga Yenthokhibane Atopa pau amada Manipur gi confirm case samga ga taret sure active case na chahunga yankhai mathoi oire India da Meeoi lising mapan ga chamapan Leikhidre Manipur da COVID-19 laichat asi tapna tapna hengalatuna nauna Meeoi tara ga taret positive oiduna punna changwa ga taret yaukhre aduga Meeoi chama ga yankhai mathoi gi phibam phagalatuna discharge taukraba matung active case chahunga yankhai mathoi oire India da haukiba pung kunmari asigi manungda nauna Meeoi lising tara positive oiduna apunba masing lak ahunga lising nifu humdoi maugra mathoi Sukhre loinana hairiba matam Sigi manungda Meeoi chahunga marifu siduna apunba masing lising mapan ga chamapan Sukhre India da laichet asina naba Meeoi lak amaga lising marifu taraga nithoi gi phibam phagalatuna tongan ba hospital singdagi discharge taukhre laichet asina naba dagi phagalakpagi chang asi chada yankhai nithoi dasmik mari taruk oide adubu Meeoi lak amaga lising yankhai humdoi chamaga humudra nipan di tongan ba hospital singda laikanari haukiba pung kun mari asigi manungda punna Meeoi chahunga marifu laichet asina Leikhidre singi manungda Maharashtra da chamaga humudra nipan Delhi da humudra ga humdoi Tamil Nadu da nifu mari Gujarat da kunga nipan Haryana da tara gani thoi West Bengal da tara Rajasthan da mapal amasung Madhya Pradesh da tarukni marak asida malem pumbagi oina su haukiba pung kun mari asigi manungda Meeoi lising kunipan nifu manga nauna positive oiduna apunba masing lak marifu mathoi lising kunthra taruk chatre tara nithoi yaukibaga loinana khwaidagi nauna Meeoi chamapan humpu manga siduna apunba masing lak mariga lising kunthra mapan chawnga humpu mathoi Sukhre America da laichet asina naba masing lak kun mathoi ga lising marifu nithoi chamapan yankhai mathoi gi manungda lak amaga lising taranipan chani marfum doi Leikhidre America gi hek mathangda Brazil Russia amasung India leire